Peruk mukbang, peruk mukbang. Is, fazana chao, fazana chao. Ima, si peruk pu makai khalura chai no hambi. Haubra na? Haubra? Haubra? Terus nak washing machine terus tu. Nomor kaya na tu. Ngasi ke jabra he. Jabra. Ma peruk pu kari khalura paksa chari no. Sina pulai kho jongchak kobi karena khabi kase ege thaina gi mukbang lo tawra si kase prok sa thok ko dabna bai bum ni ne ma aduni si thadok ga pona te arje si kawana khabi kase chikpa se ai hanna gi mukbang lo tawra si kase sai da me se singa tara mukti sai ngani तो सजना तेरे बिना चले चल सिना पेरुक चा yang mana susu ne khai no na kai no sibu peruk pu chai yang ba lip lady ani malah pa itu situ sakit ucap dia tahu Zilda makan kalian jangan mana I know mapan sajana chadri hadaki idea ahum mari sure masa ure sinang mani aje karena khabi chikpa gi taw ni sidi chi aga sabun ngai da matang ni petrol putu dia na sak udi da utho khare du ni sonda mesalo mana ba sin angak pide honari em pe khiyong ba si ma mari marang ka kali ka is Oh, then. Karena untuk jam si pengemoy, ayam mesti tua sih nanti, sikit, mungkin kayak, kayak, ayo kayak mau jaga ayam, kapan nih, ya, kayak dunia, kapan nih, kata gue, khara cho hawi khara cho dim da salim chik khare ma chem
맛이 마. 또 신이 형네 짜도 이러시고 자 엄더 엄 아들어 암들어 암들어 진짜 삐룩 시디 Mam, mam. 또 삐룩 mana Sẽ sao đấy? 응응 진짜 짜라 암 나도 삐룩 시 저번에 그래 Má. Ma सीधी के ओले सीधी जंगल जंगल पता चला है चड्डी पहन के फूल खिलाया था bunga na hamog su angang ulo bray bu copyright oi thoki Còn nữa. ai gi nim pami yang sini ne na hamog charong mukbang to da chia ga hing na chi pa to sak pe en mi pi am mi se bino la ga loi khang wani pi ngai da si loi wang ga cha ga to sao ga si na PC rain teach them young ꯍꯣꯏ ꯏꯆꯦ ꯑꯗꯨꯒ ꯃꯨꯛꯕꯥꯡ ꯇꯧꯕꯗꯣ Lainang yeliba lirisit pa malangba lainang yeliba lirisit pa malangba sana mapapurak parani lamsaw kun ba malangba sana mapapurak parani lamsaw kun ba malangba ay hindi kasi ayok kayo no din isa yung pangang nungsi ikong langli pamusagtan uning bana sabi sa isa sagot taw ilas hanubi ana isa sakpan nida lingol buking tagthadari se video upload taw moi poikha loi dini habra du nai bhamen ta de video number ka je ahan sigi bidi loi re atom sigi heng angka ne adu gi machi bana launari adu hei ga heite ga na ahan ji 12 final loi re adu khang je medical la try to ga to ba chahi ma drop to ba tho ta de ram to Resa Marisa ते का नाम कमेंट नहीं रखते कहीं तो हम दे बसंत हिमपापुदना इबु फाबलागले इबु फाबलागले लिप्लरे नुशी थोंजिल्दा Ang kaya ano ay ani makai
ꯌꯥꯝꯃꯤꯍꯦ ꯍꯥꯏꯗꯛꯄ ꯏꯀꯥꯏꯖꯩ ꯃꯤ ꯇꯥꯔꯝꯒꯅꯤ ꯂꯣꯏ ꯆꯥꯊꯣꯛꯈ꯭ꯔ ꯃꯥꯜꯅꯦ ꯑꯩꯅ ꯄꯦꯔꯨꯛꯁꯦ ꯁꯤꯡꯖꯨ ꯇꯧꯒꯦ ꯀꯩꯅꯣ ꯇꯧꯒꯦ ꯑꯃ ꯄꯤꯃꯦ ꯀꯩꯅꯣ ꯇꯧꯔꯒ ꯃꯥ ꯂꯣꯏ ꯆꯥꯊꯣꯛꯈ꯭ꯔꯦ ꯀꯩ ꯋꯥꯅꯣ ꯁꯤꯕꯣ ꯍꯥ ꯔꯦꯁꯤꯅꯥ ꯄꯦꯔꯨꯛ ꯒꯝꯂꯥ ꯑꯃ ꯆꯥꯊꯣꯛꯈ꯭ꯔꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯍꯩꯗꯣꯛꯇꯦ ꯂꯣꯏ ꯁꯨ ꯍꯣꯟꯅꯩ ꯆꯥꯊꯣꯛ ꯂꯣꯏꯔꯦ ꯀꯩꯅꯣꯅꯦ ꯄꯦꯔꯨꯛ ꯂꯣꯏꯔꯦ ꯋꯥꯔꯤ ꯄꯦꯔꯨꯛꯄꯨ ꯄꯨꯔꯥ ꯀꯩꯅꯣꯃ ꯑꯩꯅ ꯑꯂꯨꯒ ꯃꯦꯠꯄ꯭ꯔꯥ ꯀꯩꯅꯣ ꯇꯧꯕ꯭ꯔꯥ ꯀꯩꯅꯣ ꯁꯤꯡꯖꯨ ꯇꯧꯁꯤꯔꯥ ꯍꯥꯏꯅ ꯍꯦꯛꯂ ꯃꯥ ꯂꯣꯏ ꯆꯥꯊꯣꯛꯈ꯭ꯔꯦ ꯑꯩꯗꯤ ꯐꯥꯒꯤ ꯑꯅꯤ ꯑꯍꯨꯝꯗꯪ ꯆꯥꯔꯤ ꯃꯥꯅꯤ ꯈꯜꯂꯒ ꯇꯧ ꯑꯗꯨꯅꯦ ꯄꯦꯔꯨꯛ ꯒꯝꯂꯥ ꯑꯃ ꯂꯣꯏꯔꯦ ꯁꯤꯗꯤ ꯁꯤꯕꯨ ꯀꯔꯤ ꯃꯇꯥꯡꯅꯣꯕ ꯁꯤꯗꯤ ꯃꯥ ꯑꯩ ꯂꯧꯏ ꯈꯪꯕ꯭ꯔꯥ ꯀꯣꯕꯤ ꯑꯍꯤꯡꯕ ꯀꯔꯤ ꯇꯧꯔꯕ ꯑꯗꯩꯗꯤ ꯀꯔꯤ ꯑꯍꯤꯡꯕꯒ ꯄꯪꯆꯥꯗ ꯆꯥꯕꯅꯤ ꯁꯤꯡꯖꯨꯒꯁꯦ ꯑꯗꯩꯗꯤ ꯑꯍꯥꯕꯤ ꯑꯗꯨꯗ ꯍꯩ ꯀꯥꯏꯗꯅꯣ ꯀꯩꯗꯧꯔꯤꯅꯣ ꯃꯁꯤ ꯍꯟꯗꯛ ꯂꯝꯍꯦꯟꯕꯅ ꯂꯣꯏꯔꯝꯃꯦꯕ ꯑꯩꯁꯦ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯆꯦꯡꯒꯨꯞ ꯃꯆꯥ ꯃꯆꯥꯗꯨꯒ ꯈꯔ ꯀꯣꯕꯤ ꯀꯩꯀꯥ ꯇꯧꯔꯒ ꯉꯧꯊꯣꯡ ꯑꯃ ꯇꯧꯒꯦ ꯍꯋꯥꯏ ꯑꯃ ꯊꯣꯡꯒꯦ ꯑꯗꯨꯒ ꯄꯦꯔꯨꯛꯁꯤꯅꯤ ꯑꯩꯅ ꯁꯤꯡꯖꯨꯔꯥ ꯀꯔꯤꯅꯣ ꯇꯧꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤꯗꯣ ꯅꯣꯡꯃꯥꯏꯖꯤꯡ ꯑꯣꯏꯗꯨꯒ ꯈꯔ ꯑꯩ ꯁꯨꯝ ꯀꯣꯝꯊꯣꯛꯏꯅꯤ ꯃꯣꯇꯣꯔ ꯇꯪꯈꯥꯏꯅ ꯎꯇꯤ ꯇꯧꯁꯤꯔꯥ ꯈꯪꯗꯦ ꯇꯧꯁꯤꯜꯂꯛꯑꯁꯦ ꯃꯅꯤꯄꯨꯔꯗꯒꯤ ꯇꯣꯉꯥ ꯌꯦꯡꯒꯦꯔꯥ ꯉꯥꯔꯤ ꯇꯣꯉꯥ ꯍꯥꯎ ꯀꯦꯖꯤ ꯑꯃꯅꯦ ꯂꯧꯔꯛꯄꯗꯣ ꯎꯕ꯭ꯔꯣ ꯁꯤꯕꯨ ꯑꯩ ꯀꯩꯅꯣꯝ ꯌꯦꯡꯍꯟꯒꯦ ꯇꯧꯅꯤ ꯀꯅꯥ ꯑꯥꯔꯖꯦ ꯂꯩꯔꯤꯕ ꯁꯨꯛ ꯆꯥꯎꯕ ꯇꯣꯉꯥ ꯎꯖꯔꯕ ꯌꯦꯡꯉꯨ ꯀꯩꯅꯣ ꯁꯤꯕꯨ ꯁꯤ ꯌꯦꯡꯉꯨꯅꯦ ꯈꯨꯠꯆꯥꯎ ꯑꯃꯅꯦꯕ ꯃꯅꯤꯄꯨꯔꯗꯩꯅꯤ ꯀꯛꯆꯤꯡꯗꯒꯤ ꯂꯧꯔꯛꯄꯅꯦꯕ ꯑꯣꯏꯃꯥ ꯇꯣꯉꯥ ꯃꯆꯥ ꯃꯔꯛꯇ ꯌꯥꯎꯔꯝꯃꯤꯅꯤꯁꯦ ꯑꯗꯨꯗꯩꯗꯤ ꯂꯩꯅꯦ ꯍꯧꯖꯤꯛꯀꯤ ꯀꯣꯟꯗꯨꯒ ꯍꯥꯞꯀꯦ ꯑꯣ ꯁꯤꯗꯨ ꯇꯣꯉꯥ ꯈꯨꯠꯆꯥꯎ ꯍꯥꯏꯁꯦ ꯌꯦꯡꯉꯨ ꯏꯃꯥ ꯌꯦꯡꯉꯨꯅꯦ ꯀꯔꯤ ꯈꯨꯠꯆꯥꯎꯅꯣ ꯌꯦꯡꯉꯨꯅꯦ ꯏꯕꯣ ꯀꯛꯆꯤꯡꯒꯤ ꯇꯣꯉꯥ ꯀꯛꯆꯤꯡꯒꯤ ꯉꯥꯔꯤ ꯚꯤꯗꯤꯑꯣ ꯑꯃ ꯇꯧꯔꯁꯤꯔ ꯀꯩꯅꯣ ꯀꯛꯆꯤꯡꯒꯤ ꯉꯥꯔꯤ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯍꯥꯏꯅ ꯚꯤꯗꯤꯑꯣꯒ ꯈꯨꯆꯥꯎꯁꯦ ꯌꯦꯡꯉꯨ ꯑꯗꯨ ꯀꯃꯥꯏꯅ ꯆꯥꯗꯣꯏꯕ ꯑꯗꯨꯛ ꯆꯥꯎꯕꯗꯨꯅꯦꯅꯦ ꯃꯇꯦꯛ ꯑꯃꯅꯕꯨ ꯑꯣꯛꯀꯅꯤ ꯇꯧꯔꯤꯁꯦ
Thế kana gì người ta comment cái yếu thế. Ấy nè, nông đến đi hết giáo viên đâu mà tụi mình hình sao thì mình hết tách. Ibi được thế, nó sẽ là sang cái đâu mà. Ấy thì hết sang thì đúng trong nó để sao đi tao mà tâm giao. Không cho được. Nhưng tụi có tóc thuộc là cái nó không đi. Ngari na tiyan mo si Tonga sa itong ngari ko ni Manipur gitu. Ngari itu main tau le ah. Itu le ko cái trong ni. Ai hen hawai khong na ro. Nó nè phong muro haw ko pa cái am wai khut cha nam na. Suari mà đi bata hay view ka ba view ka ja bata ni view dollar ka jam chak punte mi si video thang la jeni dia ba ma siam ka to dum to ki ba minute ahum nang na hang do hai phe kai da na nang thon to ba do ka dro khoi ka no binu like si ba kai do ba hang di comment chu lak te theng na dre kai do ba hang di oi kai do di cái ga Panda. nai te Ada ya. Dapat. ko hingon da video upload tawi du di iche oh da khang de ni u de ni da Ma. kai thi cái nào Sisi. Patu. Itu selalu. Apa? Mau apa masih vai. Mau apa rồi mà. Thấy nó tao nè. Ấy cái mà là cái bật chắc rồi đó. kai de yang ba de khang de Nó đang nói nó chắc rồi cái này. câu đi chalo Là y. có đi để hát từ từ là hình ngon lắm này bên đi 그러게 이 지방대랑 지방대 motor tangkai muk kapul laga thonga am hawun ko to motor tangkai nga to ora di cham cham midana to
ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯋꯤꯗꯅ ꯑꯅꯤꯁꯤ ꯄꯨꯜꯂꯒ ꯐꯖꯅ ꯀꯩꯅꯣ ꯇꯧꯔ ꯁꯣꯛ ꯇꯧꯕꯗꯅꯦ ꯃꯨꯛꯀ ꯁꯣꯛ ꯇꯧꯕ ꯁꯥꯊꯤꯅ ꯍꯥꯎꯕꯅꯤ. ꯑꯧ ꯒꯪꯒꯥꯔꯗꯤ ꯑꯩ ꯍꯟꯗꯛ ꯈꯤꯇꯪ ꯆꯤꯟꯕꯒꯤꯅꯤꯀꯣ. ꯃꯌꯥꯝꯒꯤ ꯂꯥꯏꯐ ꯋꯦꯜꯀꯝ ꯋꯦꯜꯀꯝ. ꯊꯦꯡꯀ꯭ꯌꯨ. ꯑꯩ ꯁꯥꯎꯟ ꯇꯥꯗꯦꯀꯣ ꯂꯥꯏꯛ ꯇꯧꯖꯔꯒꯦ. ꯆꯥꯛ ꯈꯤꯇꯪ ꯂꯣꯟꯕꯤꯔꯤ. ꯂꯣꯏꯕ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯔꯒꯅ ꯉꯁꯤꯁꯦ ꯆꯥꯛ ꯊꯦꯡꯗꯣꯔꯤꯕ. ꯍꯥꯎ. ꯍꯣꯏ ꯑꯥꯔꯖꯦ ꯑꯩ ꯋꯥ ꯑꯃ ꯍꯪꯒꯦ ꯇꯧꯕꯅꯤꯅꯦ. ꯅꯪ ꯂꯩꯔꯤꯕꯣ? ꯑꯩꯅꯅꯦ ꯐꯣꯟ ꯇꯧꯔꯛꯁꯤꯔꯥ ꯍꯥꯏꯅ ꯈꯜꯂꯒ ꯇꯧꯗꯅ ꯁꯨꯝ ꯂꯩꯔꯦꯕ. ꯑꯥꯔꯖꯦ ꯆꯠꯈ꯭ꯔꯕ ꯂꯩꯕ꯭ꯔꯣ ꯑꯃ ꯍꯥꯏꯒꯦ. ꯑꯩꯈꯣꯏꯒꯤ ꯌꯨꯇꯨꯞ ꯀꯩꯅꯣꯗꯣ ꯒꯨꯒꯜ ꯂꯩꯔꯤꯕ ꯈꯪꯗꯦ. ꯑꯣ ꯀꯩꯅꯣꯝ ꯍꯥꯏꯗꯥꯏꯅꯦ. ꯑꯥꯔꯟ ꯍꯥꯏꯅ ꯆꯤꯡꯐꯝꯗꯨꯒꯅꯦ ꯅꯍꯥꯟ 4-5 ꯗꯤꯟ ꯃꯃꯥꯡꯗ ꯀꯩꯅꯣ ꯊꯣꯛꯂꯛꯏꯕ. ꯀꯔꯤꯅꯣ? ꯏꯁ ꯅꯉꯣꯟꯗ ꯏꯁꯀ꯭ꯔꯤꯟ ꯁꯣꯠ ꯇꯧ ꯊꯥꯔꯛꯀꯦ. ꯍꯥꯏꯗꯤ ꯄꯤꯟ ꯑꯦꯄ꯭ꯂꯥꯏ ꯇꯧ ꯍꯥꯏ ꯃꯥꯅꯦꯕ ꯔꯤꯅꯤꯗꯨ. ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯝꯒꯅꯦꯕ. ꯑꯗꯣ ꯑꯩ ꯅꯉꯣꯟꯗ ꯐꯣꯟ ꯇꯧꯁꯤꯔꯥ ꯏꯆꯥꯅꯨꯄꯤꯅ ꯇꯧꯔꯤꯃꯥꯏꯅ ꯇꯧꯈ꯭ꯔꯦ. ꯆꯨꯝꯃꯤꯔꯥ ꯆꯨꯝꯗ꯭ꯔꯤꯔꯥ ꯈꯪꯗꯦ. ꯑꯗꯣ ꯑꯗꯨꯏ ꯃꯐꯝꯗꯣ ꯍꯧꯖꯤꯛ ꯁꯨꯝ ꯂꯩꯗꯅ ꯗꯣꯂꯔ ꯀꯌꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏ ꯌꯦꯡꯐꯝꯗꯣ ꯑꯗꯨꯒ ꯑꯃꯗꯨ ꯊꯣꯛꯂꯛꯇ꯭ꯔꯦ. ꯅꯍꯥꯟ ꯏꯔꯛꯄꯗ ꯑꯗꯨꯝ ꯏ ꯂꯩꯈ꯭ꯔꯦ. ꯑꯗꯨꯃꯥꯏꯅ ꯇꯧꯅꯕ꯭ꯔꯕ? ꯑꯩ ꯏꯆꯥꯅꯨꯄꯤꯅꯒ ꯍꯣꯁꯇꯦꯜꯗꯒ ꯂꯩꯔꯗꯤ ꯑꯩꯁꯤ ꯌꯨꯇꯨꯞꯀ ꯇꯣꯛꯄ ꯍꯥꯏꯗꯨꯅꯤꯗ. ꯑꯩ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯉꯣꯟꯗ ꯏꯁꯀ꯭ꯔꯤꯟ ꯁꯣꯠ ꯇꯧꯔ ꯊꯥꯔꯛꯀꯦ ꯌꯦꯡꯉꯣ. ꯏꯆꯦ ꯑꯗꯨ ꯒꯨꯒꯜ ꯑꯦꯛꯁꯦꯟꯁꯇ ꯆꯠꯂꯒ ꯄꯤꯟ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯤꯅꯤ. ꯇꯧꯗꯣꯏꯅꯤ ꯍꯥꯏꯔꯣ? ꯑꯗꯣ ꯇꯧꯈ꯭ꯔꯦ ꯍꯥꯏꯗ꯭ꯔꯣ ꯑꯩꯈꯣꯏꯗꯣ? ꯀ꯭ꯔꯣꯝ ꯀꯩ ꯍꯥꯏꯅꯣ? ꯃꯈꯣꯟ ꯍꯧꯍꯟꯒꯅꯨꯗꯅ ꯀꯩꯅꯣꯅꯦ. ꯏꯆꯥꯅꯨꯄꯤꯅꯦ ꯑꯩꯅ ꯇꯧꯔꯤꯁꯤꯅ ꯃꯈꯣꯟꯁꯨ ꯍꯧꯅ ꯉꯥꯡꯉꯣ ꯌꯥꯗꯦ ꯑꯩ. ꯑꯗꯨ ꯇꯧꯔꯤꯃꯦꯅ ꯇꯧꯈ꯭ꯔꯦ ꯀꯩꯅꯣꯝꯈꯛ. ID ꯚꯦꯔꯤꯐꯤꯀꯦꯁꯟ ꯇꯧꯔꯕꯣ? ꯇꯧꯔꯕꯣ ꯑꯁꯤꯅ? ꯈꯪꯗꯦꯍꯦ ꯑꯗꯨꯁꯨ.
ꯑꯗꯨꯁꯨ ꯈꯪꯗꯦ ꯀꯔꯤ ꯚꯦꯔꯤꯐꯤꯀꯦꯁꯟ ꯀꯔꯤ ꯀꯔꯥꯒ ꯈꯪꯗꯦ ꯃꯥ ꯀꯩꯅꯣꯝ ꯇꯧꯏ ꯀꯥꯏꯗꯩ ꯇꯧꯗꯣꯏꯅꯣ ꯑꯗꯨꯗꯤ ꯑꯣꯏꯗ꯭ꯔꯦꯗ ꯏꯆꯦ ꯀꯔꯤ ꯑꯣꯏꯗꯣꯏꯅꯤ ꯍꯥꯏꯗꯣ ꯀꯔꯤ ꯇꯧꯔꯤꯅꯣ ꯈꯪꯗꯦꯕ ꯑꯣꯏꯔꯝꯃꯔꯣꯏꯕ ꯑꯩ ꯅꯪꯉꯣꯟꯗ ꯇꯧꯍꯟꯁꯤꯔꯥ ꯍꯥꯏꯅ ꯑꯩ ꯅꯪꯉꯣꯟꯗ ꯈꯜꯂꯛꯈꯤꯅꯤ ꯄꯦꯟ ꯀꯥꯔꯗꯅ ꯚꯦꯔꯤꯐꯤꯀꯦꯁꯟ ꯇꯧꯗꯣꯏꯅꯤ ꯄꯦꯟ ꯀꯥꯔꯗ ꯑꯣ ꯅꯍꯥꯟꯒꯤꯗ ꯄꯦꯟ ꯀꯥꯔꯗꯀ ꯌꯥꯎꯈꯤꯗꯦ ꯑꯗꯨꯒ ꯑꯦꯀꯥꯎꯟ ꯕꯦꯡ ꯑꯦꯀꯥꯎꯟ ꯄꯤꯌꯨ ꯍꯥꯏ ꯃꯥꯅꯦ ꯑꯩꯅ ꯑꯣꯏ ꯃꯥꯅꯦ ꯑꯩꯅ ꯅꯣꯏ ꯕꯥꯒꯤ ꯑꯦꯀꯥꯎꯟ ꯅꯝꯕꯔ ꯍꯥꯞꯈꯤ ꯍꯥꯏꯕꯅꯤ ꯑꯗꯨꯃꯥꯏ ꯆꯨꯝꯕ꯭ꯔꯣ ꯑꯗꯨꯃꯥꯏꯅ ꯍꯥꯞꯅꯕ꯭ꯔꯣ ꯑꯗꯨꯁꯤꯅ ꯄꯦꯟ ꯀꯥꯔꯗꯀ ꯍꯥꯏꯁꯤꯗꯤꯅ ꯄꯦꯟ ꯀꯥꯔꯗꯀ ꯂꯥꯛꯏ ꯍꯥꯏꯁꯤꯗꯤ ꯑꯩꯁꯦ ꯇꯧꯔꯨꯕꯗ ꯑꯣꯏꯒꯟꯗꯕ ꯃꯤ ꯑꯃꯅꯦꯕꯁꯦ ꯑꯩꯒꯤ ꯑꯙꯥꯔ ꯀꯥꯔꯗ ꯐꯥꯎ ꯂꯩꯇꯦ ꯑꯗꯨꯗꯤ ꯄꯤꯟ ꯂꯥꯛꯂꯒ ꯑꯦꯀꯥꯎꯟ ꯑꯦꯗ ꯇꯧꯗꯣꯏꯅꯤꯁꯦ ꯑꯣ ꯂꯣꯏꯔꯦꯗꯅ ꯑꯗꯨꯗꯤ ꯀꯔꯤꯝ ꯆꯨꯝꯃꯝꯃꯔꯣꯏ ꯑꯗꯨ ꯇꯧꯕꯗ ꯆꯨꯝꯗꯕꯩ ꯑꯣꯏꯔꯝꯒꯅꯦꯕ ꯑꯩꯈꯣꯏꯒꯤ ꯑꯥꯔꯟ ꯍꯥꯏꯕ ꯖꯒꯥꯗꯨꯒ ꯗꯣꯂꯔ ꯀꯌꯥꯅꯣ ꯍꯥꯏꯁꯦ ꯌꯦꯡꯐꯝ ꯂꯩꯇ꯭ꯔꯦ ꯈꯥꯂꯤ ꯏꯔꯛꯄꯗꯣ ꯑꯗꯨꯝ ꯏ ꯂꯩ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯋꯥꯍꯩ ꯄꯣꯏꯟ 3-4ꯈꯛ ꯁꯥꯡꯅ ꯏꯔꯤꯑꯦꯕ ꯏꯁꯀ꯭ꯔꯤꯟ ꯁꯣꯠ ꯊꯥꯔꯛꯑꯣ ꯍꯣꯔꯦꯟ ꯑꯗꯨꯝ ꯊꯥꯔꯛꯀꯦ ꯐꯥꯁꯇ ꯀꯩꯅꯣ ꯇꯧꯁꯤꯁꯨ ꯑꯩꯈꯣꯏꯅ ꯑꯦꯀꯥꯎꯟ ꯅꯝꯕꯔ ꯍꯥꯟꯅ ꯄꯤꯁꯟꯈ꯭ꯔꯦ ꯏꯆꯥ ꯅꯨꯄꯤꯁꯤꯅ ꯑꯍꯩ ꯁꯥꯕꯁꯤꯅ ꯀꯩꯅꯣꯅꯤ ꯄꯤꯔꯤꯕꯣ ꯅꯍꯥꯟ ꯄꯤꯔꯛ ꯑꯣ ꯄꯤꯗꯦ ꯍꯥꯏꯔꯣ ꯅꯍꯥꯟꯒꯤꯗꯣ ꯀꯩꯗꯧꯔꯨꯗꯣꯏꯅꯤ ꯀꯔꯝꯕ ꯏꯃꯥ ꯏꯁ ꯁꯤ ꯍꯥꯏꯔꯒ ꯁꯦꯅꯥꯄꯥꯇꯤ ꯆꯥ ꯈꯔ ꯄꯨꯖꯣ ꯁꯪꯒꯣꯝꯗꯤ ꯃꯥꯡꯈ꯭ꯔꯅꯤ ꯇꯣꯛꯑꯦꯗꯅ ꯁꯪꯒꯣꯝꯗꯤ ꯕꯥ ꯀꯗꯥꯏ ꯂꯣꯏ ꯉꯊꯪ ꯃꯃꯥꯡ ꯆꯥꯎꯔꯅꯤ ꯑꯣ ꯁꯤ ꯂꯩꯔꯦ ꯂꯣꯏꯔꯦ ꯃꯣꯕꯥꯏꯜꯁꯦ ꯉꯥ ꯂꯩꯔꯝꯃꯤ ꯁꯪꯒꯣꯝꯗꯨꯗ ꯑꯗꯣ ꯊꯤꯔꯤꯒꯅꯦ
para kami susun. Matha ko mo ito na ba? Puglang mo na di ko mo ito na. May hang tu jo sis kero ni. Sugar free. Chini thani ngiyo nang. To. A freeze ta momo lai bin. Aduh di pen card tu sudah ke screenshot orang dah terus. Oke, mana dulu? चे थक तरदी माथा गरम ओइब्रो इसे बायदो दुनते खोइगी चाखि थेंजेला चाकलाम थला गुमलै बनि ने सुमाने 11 12 तारक बइ तो अयुकी कई कई थखि दि कुइरे दना अदो लामसेला मिसे लामसेला दि जाम सावने बा वा ngang bu सावपा इसौ लांबा अदुगी मतंग दो जौद्रिगे दा चादो काम पिसलदि तालम पिसलदि डाउन ओरे दना मिसे मुक लामदि इसौ लांबने बा सावने बा Dulu saudi itu hana, entah ni. Sing matang sih kan ni soalnya ada mati mana kan ni kayak tu. Adi mana sabu pa puksulang belak pa. I kar ka betul sih kayak kau dah soal lupa ni pina kayak ni tahu betul. Madu kan ni sama ni sih. Saya Desna. चल चाचा के नहीं दे ओ वो तो सरान में तो वातन दो मी नहीं बन इचे फ्री होएगा फोन वाली साना सिगा आनो चुमी होय नहीं चे इबाई को इंगन बाय देखो Kita di sau ulang tu kan ni. Susah sagale dah je. Susah sagale ni je. Puro si cha puro mi kya kilo sa cha mo ni pitho so o so mang sa sangom do hak te to khram chalo thei thok ro hoi nei che kok sa bagi matam jaure aduni simai to matam se hai na di mawana matu phule khoi baba ga do lathi bai na ni khoi ma ga phuli je jikan di bai ta no dre ko mi hin je Nahan gi aje gi peng to ina lo ki ai sini otom le bi roi ka ta u dina motor hawai ga adai di mukka mix to thong ma se yam hawni kana lai ge si try to view mukka ta thong ma su haina mina kaya
ꯏꯆꯝ ꯆꯝꯃꯦꯅ ꯃꯣꯇꯣꯔ ꯇꯪꯈꯥꯏ ꯉꯥꯛꯇ ꯑꯣꯏꯔꯁꯨ ꯃꯣꯇꯣꯔ ꯇꯪꯈꯥꯏ ꯉꯥꯛꯇꯁꯨ ꯆꯥꯅꯩꯅꯦ ꯑꯗꯨꯁꯨ ꯑꯅꯤꯁꯦ ꯃꯤꯛꯁ ꯇꯧꯔꯒ ꯃꯥꯏ ꯃꯍꯥꯎ ꯑꯃ ꯇꯣꯉꯥꯟꯅ ꯀꯥꯕꯅꯦꯕ ꯑꯗꯨꯅ ꯑꯩ ꯄꯥꯡꯊꯣꯛꯑꯒꯦ ꯍꯋꯥꯏ ꯊꯣꯡꯕ ꯆꯥꯔꯝꯃꯗꯤ ꯍꯣꯔꯦꯟ ꯈꯣꯡꯁꯦ ꯆꯤꯈꯠꯂꯛꯇꯣꯏꯁꯤ ꯀꯩ ꯍꯥꯏꯔꯨꯅꯤ ꯁꯤ ꯆꯥꯔꯤ ꯆꯥꯔꯗꯤ ꯄꯨꯊꯣꯛꯈ꯭ꯔꯣ ꯍꯩꯗꯣꯛꯈ꯭ꯔꯣ ꯆꯥꯔꯔꯣꯏ ꯑꯩꯗꯤ ꯅꯠꯇꯦꯗꯤ ꯄꯦꯔꯨꯛ ꯀꯝꯂꯥ ꯑꯃꯈꯛ ꯑꯩꯅ ꯆꯥꯝꯊꯣꯛꯇꯅ ꯊꯝꯕꯤꯅꯦ ꯑꯩꯕꯨ ꯀꯩꯅꯣꯝ ꯇꯧꯔꯒꯦ ꯃꯊꯦꯜ ꯑꯃꯗ ꯏꯆꯥ ꯅꯨꯄꯥ ꯂꯣꯏ ꯆꯥꯊꯣꯛꯈꯤꯁꯤꯕꯨ ꯇꯧꯔꯣ ꯀꯣꯠꯄꯁꯜꯂꯣ ꯑꯝꯇ ꯁꯤꯗꯕ ꯍꯧꯖꯤꯛ ꯆꯥꯛ ꯕꯦꯗꯦꯝ ꯑꯃ ꯆꯥꯛ ꯊꯣꯡꯈ꯭ꯔꯕꯣ ꯀꯩꯅꯣ ꯑꯩꯒꯤ ꯍꯛꯆꯥꯡꯁꯤꯕꯨ ꯕꯌꯥꯝ ꯄꯨꯝꯅꯃꯛ ꯈꯥꯂꯤ ꯑꯣꯏꯔꯦ ꯀꯔꯤꯝꯐꯥꯎ ꯂꯩꯖꯗ꯭ꯔꯦ ꯑꯩꯁꯨ ꯏꯟꯖꯥꯡ ꯅꯥꯄꯤꯁꯨ ꯑꯃꯐꯥꯎ ꯂꯩꯇ꯭ꯔꯦ ꯑꯗꯩ ꯀꯩꯅꯣ ꯕꯌꯥꯝ ꯂꯣꯏ ꯈꯥꯂꯤ ꯑꯣꯏ ꯇꯧꯔꯤꯖꯥꯠꯁꯦ ꯗꯨꯕꯥꯏꯒꯤ ꯈꯦꯖꯨꯔꯖꯪꯁꯦ ꯗꯨꯕꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯏꯌꯥ ꯅꯨꯄꯥ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯏꯇꯩꯒꯤ ꯃꯆꯥꯅꯨꯄꯤꯒꯤ ꯅꯨꯄꯥ ꯍꯥꯏꯇꯥꯔꯦ ꯗꯨꯕꯥꯏꯗ ꯂꯩꯌꯦꯕ ꯀꯨꯋꯦꯠ ꯇꯥꯏ ꯃꯥꯅꯤ ꯑꯩꯈꯣ ꯍꯩꯗꯣꯛꯀꯦ ꯍꯩꯗꯣꯛꯄꯗꯤ ꯎꯔꯔꯣꯏ ꯀꯨꯋꯦꯠꯇꯒꯤ ꯈꯦꯖꯨꯔ ꯄꯣꯔꯛꯏꯕ ꯈꯦꯖꯨꯔꯅꯦ ꯀꯔꯤ ꯀꯨꯋꯦꯠꯇꯒꯤ ꯑꯩꯈꯣꯏ ꯁꯤꯒ ꯃꯥꯟꯅꯕꯁꯨ ꯊꯣꯡꯉꯤ ꯏꯆꯦ ꯁꯤꯅ ꯀꯨꯋꯦꯠꯀꯤ ꯈꯦꯖꯨꯔ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯒꯤꯅ ꯀꯥꯏꯅꯣ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯒꯤ ꯈꯦꯖꯨꯔꯗꯣ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯂꯩꯁꯅꯥ ꯑꯁꯤꯗ ꯄꯣꯂꯤꯊꯤꯟꯗ ꯂꯩꯔꯤꯗꯣ ꯀꯩꯅꯣꯗꯣ ꯅꯠꯇ꯭ꯔꯣ ꯆꯦ ꯁꯨꯕꯤꯒꯤꯗꯣ ꯑꯩꯈꯣꯏꯒꯤꯗꯣ ꯂꯣꯏꯔꯕꯣ ꯄꯨꯔꯥ ꯉꯥꯏꯈꯣꯀꯣ ꯁꯤꯅ ꯀꯨꯋꯦꯠꯀꯤ ꯑꯗꯒꯤꯗꯤ ꯁꯤꯅ ꯀꯗꯥꯏꯅꯣ ꯁꯤꯅ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯒꯤ ꯅꯠꯇ ꯃꯥꯅꯤ ꯀꯔꯤꯗꯨ ꯈꯪꯗꯦ ꯊꯣꯠ ꯂꯥꯎꯕ ꯑꯃ ꯍꯦꯜꯂꯦ ꯑꯗꯨꯗꯤ ꯁꯤꯅ ꯀꯨꯋꯦꯠꯀꯤ ꯆꯣꯀ꯭ꯂꯦꯠ ꯀꯔꯤꯖꯥꯠꯅꯣ ꯈꯪꯗꯦ ꯍꯣꯏ ꯀꯩꯗꯧꯔꯤ ꯀꯥꯏ ꯆꯦꯜꯂꯤꯅꯣ ꯐꯔꯝ ꯆꯤꯅꯤꯒ ꯁꯪꯒꯣꯝꯒ ꯋꯥꯠꯄ ꯃꯣꯏꯗꯨꯒꯗꯤ ꯌꯥꯝ ꯍꯣꯡꯕꯅꯤ ꯏꯆꯦ ꯑꯗꯨꯒꯤꯔ ꯃꯤ ꯑꯗꯨꯒ ꯆꯠꯂꯒ ꯁꯨꯝꯕ ꯈꯦꯖꯨꯔ ꯄꯨꯔꯛꯅꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯑꯩ ꯍꯣꯡ ꯇꯧ ꯃꯥꯅꯤꯅꯦ
ꯀꯔꯤꯅꯣ ꯄꯨꯔꯝꯕꯒ ꯀꯛ ꯂꯥꯎ ꯄꯨꯔꯝ sini kayak nong deh dong kayak kari porong deh dong tukar aja cado itu sih nong oh sa si cado itu kut pasti kayak jong cakot pe oh ini miam kayak porong deh kita satu kali kasih satu nak lagi cek gitu oke Monten dua. cek lah Kayak berapa menit jalan? Oh, di sana. không ngờ lại tao này Ini meni purgi teh kelai meruan am sana drane. Di mana tuh? Kayak kau gak hunggu? cái chân đó Không được siapa? Không được. square gì à Kali fall kau hunggu. Ay hawai sih na apa jadi seribu kita Kopi suami semua rasa ni. Oh, ini mana pun masuk tu baca lagi. Aja cakap ni berapa baca? Masih cak thiên là tụi làm đó là mana mi mà chín mà khai làm lên nữa đấy. Phải, chị khơi xoáy cái cái chỗ đó chạm mất rồi chị bộ. Cái tao mana này sao cái nó cái đồ gì chạm thốt lào này. Lấy bây giờ mana này chúng mình. Anh nào giờ cái đồ tao mình Dubai nó sẽ lấy đi hết. Dubai nó đang lấy nào thốt lào. Anh một cái đó thầu dưới đi. Ông ăn nhiều cái đồ. Mai không thấy nó sao yêu thuộc tố mình như vậy. Oh, Bengali maca. Ichi chatla siro khangle passport sem laga. Ông suy nói gì đấy, nupi anh thado ga, máy nó phải sáng ra mấy mà bán này rồi ai hoặc là xuống ra cái gì ra ra thì nupi anh phụ à, phải sao, ai đi làm gì đó, ai hoặc là
ꯖꯤꯔꯤꯗꯁꯨ ꯑꯃ ꯂꯩꯌꯦ ꯑꯩꯈꯣꯏꯒꯤ ꯁꯨꯅꯥꯏꯒꯤ ꯅꯤꯉꯣꯜ ꯑꯩꯈꯣꯏꯒꯤ ꯅꯣꯏ ꯏꯕꯥꯏꯒꯤ ꯃꯆꯦꯒꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯋꯥ ꯖꯤꯔꯤꯗ ꯃꯌꯨꯝ ꯄꯥꯜꯂꯤꯅꯦꯕ ꯅꯨꯄꯥꯁꯦ ꯖꯤꯔꯤꯒꯤ ꯆꯍꯤ 5ꯗ ꯑꯃꯨꯛ ꯈꯛ ꯂꯥꯛꯇꯣꯏꯕ ꯃꯩ ꯑꯗꯨꯒꯨꯝꯕ ꯅꯨꯄꯥꯗ ꯀꯩ ꯋꯥ ꯂꯩꯖꯔꯣꯏ ꯃꯆꯥ ꯆꯥꯕꯤꯗ ꯀꯩꯅꯣ ꯆꯥꯕꯤꯕꯗ ꯕꯦꯛ ꯄꯤꯗꯦ ꯀꯩꯗꯧ ꯆꯥꯛ ꯆꯥꯔꯒꯦ ꯑꯃꯨꯛ ꯆꯥꯗ ꯀꯩꯗꯧ ꯑꯗꯨꯗꯤ Chicken pokora toptin dai. Toptin ki nanda koi dong. Chicken pokora ho. ꯌꯥꯝꯅ ꯆꯤꯀꯦꯟ ꯍꯥꯏꯕ꯭ꯔꯥ ꯆꯩ ꯆꯥꯅꯤꯕꯨ 치킨 꼬라. ꯄꯀꯣꯔꯥꯒ ꯂꯩꯇꯦ Pokora do santa. ꯀꯩ ꯀꯥꯟꯅꯩ ꯆꯤꯀꯦꯟ ꯄꯀꯣꯔꯥ ꯂꯩꯔꯦ Du pola lo le na jom ka. Yes. ꯑꯩ ꯃꯐꯝ ꯌꯥꯝꯗꯣꯏ ꯃꯥꯟꯗꯦ ꯍꯣꯏ ꯏꯆꯦ ꯑꯗꯨꯅꯤ ꯑꯩꯁꯨ ꯈꯜꯂꯤꯁꯦ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯦ ꯑꯩ ꯍꯧꯖꯤꯛꯀꯤ ꯑꯩꯅ ꯑꯩꯈꯣꯏ ꯏꯆꯥꯅꯨꯄꯤꯒꯤ ꯅꯨꯄꯥ ꯂꯩ ꯍꯥꯏꯁꯤꯁꯨꯅꯦ ꯑꯩꯗꯤ ꯅꯨꯡꯉꯥꯏꯖꯗ꯭ꯔꯤ ꯃꯃꯥ ꯃꯆꯥꯗ ꯂꯝ ꯊꯣꯝꯃꯒ ꯆꯠꯂꯤꯗꯣ ꯃꯆꯥꯅꯨꯄꯥꯗꯣ ꯅꯣꯏ ꯕꯦꯗꯦꯒꯤ ꯂꯦꯡꯒꯥꯔꯦꯕ ꯃꯆꯥꯅꯨꯄꯥꯗꯣ ꯑꯗꯣ ꯃꯥꯏꯁꯤꯗꯤ ꯑꯃꯨꯛ ꯆꯍꯤꯁꯤꯃꯗ ꯑꯅꯤꯔꯛꯄꯨ ꯂꯥꯛꯈ꯭ꯔꯦ ꯀꯃꯥꯏꯅ ꯇꯧꯔ ꯂꯥꯛꯏꯅꯣ ꯈꯪꯗꯦ ꯗꯨꯕꯥꯏꯗ ꯂꯩꯕꯁꯤꯕꯨ ꯆꯍꯤꯗ ꯑꯅꯤꯔꯛꯄꯨ ꯂꯥꯛꯄ ꯌꯥꯕ꯭ꯔꯣ ꯑꯗꯨꯃꯥꯏꯅ ꯑꯉꯥꯡꯗꯨꯅ ꯃꯤ ꯃꯄꯥꯅꯤ ꯀꯔꯤꯅꯦ ꯃꯁꯛꯀ ꯐꯖꯅ ꯈꯪꯖꯗꯅ ꯄꯄꯥ ꯍꯥꯏꯅ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯆꯠꯈ꯭ꯔꯒ ꯆꯍꯤ 5 ꯃꯇꯨꯡꯗ ꯍꯜꯂꯛꯄꯗꯨꯕꯨ ꯈꯪꯗꯦ ꯑꯩ ꯋꯥꯈꯜꯗꯗꯤ ꯇꯟꯖꯩꯕꯨ ꯄꯩꯁꯥꯗꯤ ꯌꯨꯝꯗ ꯄꯨꯅ ꯂꯥꯛꯇꯣꯏꯁꯦ ꯏꯆꯦ ꯃꯣꯏ ꯂꯥꯛꯄ ꯑꯩ ꯉꯝꯖꯔ ꯄꯥꯝꯖꯗꯦ ꯑꯗꯨꯏ ꯄꯩꯁꯥ ꯃꯌꯨꯝꯗꯣ ꯄꯩꯁꯥ ꯃꯌꯨꯝꯒ ꯄꯥꯝꯖꯗꯦ ꯑꯩꯈꯣꯏ ꯁꯤꯒ ꯄꯩꯁꯥ ꯔꯨꯖꯤ ꯁꯨꯔꯁꯨ ꯍꯧꯖꯤꯛ 500 ꯇꯀꯥ ꯐꯪꯉꯤ ꯔꯨꯖꯤ ꯋꯥꯂꯥꯁꯤꯡꯁꯤꯅ ꯇꯦꯛ ꯇꯦꯛ ꯇꯧꯔꯝꯃꯒ ꯑꯗꯨꯅ ꯍꯦꯟꯅ ꯐꯔꯦ ꯑꯗꯨ ꯆꯠꯀꯦ ꯍꯥꯏꯗꯤ ꯅꯨꯄꯤ ꯑꯉꯥꯡ ꯄꯨꯕ ꯌꯥꯕꯒꯤ ꯕꯦꯕꯁꯊꯥ ꯇꯧꯔꯛꯄ ꯃꯣꯏ ꯑꯃꯦꯔꯤꯀꯥꯗꯒ ꯃꯌꯥꯝ ꯂꯩꯅꯩꯁꯤꯗꯤ ꯄꯨꯔ ꯆꯠꯄꯗ ꯑꯩ ꯑꯃꯦꯔꯤꯀꯥꯗ ꯑꯗꯨꯝ ꯆꯠꯅꯤꯡꯉꯤ One, two, three. Lang dulu mah.
ꯄꯥꯈꯪ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯆꯠꯂꯝꯃꯒ ꯐꯖꯔꯅꯤ. ꯑꯗꯨꯅꯤ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩ ꯆꯠꯂꯝꯃꯗꯤ ꯑꯃꯨꯛ ꯈꯪꯗꯦ ꯏꯆꯥꯅꯨꯄꯤ ꯃꯦꯗꯤꯀꯦꯜꯗ ꯇ꯭ꯔꯥꯏ ꯇꯧꯒꯦꯅ ꯇꯧꯅꯤ. ꯂꯥꯛꯇꯣꯏꯔꯥ ꯂꯥꯛꯑꯣꯏꯗꯣꯏꯔꯥ. ꯀꯩꯅꯣ ꯏꯆꯦ ꯍꯥꯏꯕ. ꯂꯥꯏꯕꯛ ꯐꯠꯇ꯭ꯔꯗꯤ ꯆꯥꯟꯁ ꯐꯪꯗꯦꯕ ꯑꯗꯨꯏꯗꯣ. ꯆꯍꯤ ꯑꯃ ꯗ꯭ꯔꯣꯞ ꯇꯧ ꯇꯥꯔꯦ. ꯗ꯭ꯔꯣꯞ ꯇꯧꯔ ꯀꯣꯆꯤꯡꯗ ꯊꯥ ꯇꯥꯕ. ꯈꯪꯗꯦ. ꯏꯆꯦ ꯍꯦꯟ ꯃꯆꯥꯅꯨꯄꯤ ꯗꯥꯛꯇꯔ ꯑꯣꯏꯌꯦꯕ ꯁꯤꯜꯆꯔ ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖꯇ ꯃꯦꯗꯤꯀꯦꯜꯗꯣ. ꯑꯗꯨꯒ ꯃꯥꯒ ꯇꯥꯟꯅꯔꯤꯅꯤ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯍꯥꯏꯅ. ꯂꯣꯏꯔꯦꯍꯦ ꯑꯩꯒꯤ ꯖꯕ꯭ꯔꯥꯁꯦ. ꯁꯖꯤꯕꯨꯒꯤ ꯀꯩꯅꯣꯗꯣ ꯉꯥꯏꯔꯦ. ꯑꯗꯣ ꯂꯧꯊꯣꯛꯑꯒ ꯈꯥꯡ ꯑꯃ ꯊꯟꯗꯣꯔꯦ. ꯑꯇꯩꯁꯨ ꯂꯩꯔꯤ ꯁꯤ ꯍꯥꯞꯇꯣꯏꯕ. ꯁꯤꯕꯨ ꯂꯣꯏ ꯇꯧꯁꯜꯂꯗ꯭ꯔꯅꯦ ꯑꯩꯕꯣ. ꯍꯦꯛꯇ ꯌꯥꯝꯊꯣꯛꯈꯤꯕ. ꯀꯣꯃꯦꯟ ꯃꯤꯁꯇꯦꯛ ꯃꯦꯗꯤꯀꯦꯜ ꯂꯥꯏꯟꯗ ꯇꯝꯍꯜꯂꯣ. ꯑꯗꯨꯒꯩꯗꯤ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯗ ꯃꯇꯝꯗ ꯆꯠꯂꯝꯃꯗꯤ ꯐꯒꯗꯕ. ꯑꯗꯩꯗꯤ ꯑꯇꯩ ꯂꯩꯔꯤꯕꯣ. ꯅꯨꯄꯤ ꯑꯉꯥꯡ ꯊꯥꯗꯣꯛꯅ ꯆꯠꯄꯁꯦ ꯀꯣꯃꯦꯟ ꯃꯤꯁꯇꯦꯛ. ꯅꯪꯒ ꯑꯩꯒ ꯇꯅꯤꯅꯦ ꯀꯣꯃꯦꯟꯁꯤꯁꯨ. ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ. ꯑꯩ ꯁꯨꯝ ꯃꯣꯏ ꯃꯌꯥꯝꯒꯤꯒ ꯂꯣꯏ ꯌꯥꯎꯕꯤꯔꯤꯅꯤꯗꯣ. ꯃꯣꯏ ꯑꯕꯨ ꯅꯨꯄꯤ ꯌꯥꯎꯔꯗꯤ ꯌꯥꯎꯔꯛꯀꯗꯣꯏꯕ. ꯑꯗꯣ ꯉꯔꯥꯡꯒꯨꯝꯕꯁꯦ ꯀꯅꯥꯝꯇꯒꯤ ꯌꯥꯎꯔꯨꯗ꯭ꯔꯦ. ꯑꯗꯨꯅꯅꯤ ꯀꯅꯥꯝ ꯌꯥꯎꯔꯛꯇ꯭ꯔꯤꯁꯦ. ꯁꯨꯝ ꯀꯔꯤꯅꯣ ꯍꯥꯏꯗꯣꯏꯅꯣ. ꯃꯤꯒꯤ ꯊꯕꯛ ꯐꯣꯟꯁꯤꯅ ꯍꯟꯗꯛ ꯈꯔꯁꯨ ꯐꯣꯟ ꯇꯧꯅꯩ. ꯏꯆꯥꯅꯨꯄꯤꯒꯤ ꯍꯧꯖꯤꯛꯀꯤ ꯑꯦꯛꯖꯥꯝꯗꯨꯒꯤ ꯑꯦꯛꯖꯥꯝ ꯍꯧꯖꯤꯛꯀꯤ ꯃꯦꯗꯤꯀꯦꯜ ꯂꯥꯏꯟꯗꯨꯒꯤ ꯀꯔꯤ ꯀꯃꯥꯏꯅ ꯇꯧꯕ ꯍꯥꯏꯅ ꯑꯃꯗꯃꯨꯛ ꯐꯣꯟ ꯇꯧꯅꯔꯦ. ꯀꯔꯤ ꯇꯝꯕꯅ ꯐꯅꯤ ꯇꯧꯅꯦꯅ ꯐꯣꯟ ꯇꯧꯅꯕꯁꯤꯅ ꯑꯃ ꯌꯥꯎꯔꯦ. ꯑꯗꯩꯗꯤ ꯆꯥꯟꯁ ꯐꯪꯍꯧꯗ꯭ꯔꯒꯅ ꯑꯃꯨꯛ ꯆꯨꯝꯅꯩ ꯀꯣꯂꯦꯖꯇꯁꯨ ꯇꯝꯍꯧꯗꯒꯨꯝ. ꯑꯗꯩꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯍꯥꯏꯅ.
ꯀꯦꯟꯗꯤꯗꯦꯠ ꯌꯥꯝꯅ ꯇꯧꯔꯤꯅꯤ ꯏꯆꯦ ꯃꯊꯦꯜ ꯌꯥꯝꯃꯤꯗꯣ ꯃꯣꯏꯁꯤ ꯀꯅꯥꯝ ꯆꯥꯕꯤꯔꯣꯏ ꯏꯒꯥꯡꯁꯤꯡꯅ ꯅꯣꯏ ꯏꯕꯥꯏꯒ ꯈꯛꯇꯅꯤ ꯈꯪꯉꯕ ꯁꯤ ꯁꯨꯛꯄꯤꯔꯣꯏꯗ ꯋꯥꯔꯤꯅꯤ ꯁꯤ ꯍꯣꯔꯦꯟ ꯍꯋꯥꯏ ꯊꯣꯡꯕꯗꯨꯒꯤ ꯁꯥꯏꯠꯇ ꯀꯩꯅꯣ ꯃꯣꯏꯅ ꯑꯣꯏꯗꯣꯏꯁꯤꯕꯣ ꯌꯦꯔꯨꯝ ꯍꯧ ꯍꯥꯏꯗꯣꯏꯔꯥ ꯀꯔꯤꯅꯣ ꯁꯤ ꯖꯕ꯭ꯔꯥꯁꯦ ꯃꯣꯏ ꯆꯥꯕꯤꯔꯣꯏꯗꯕꯅꯤ ꯑꯩꯇꯅꯤ ꯈꯔ ꯌꯥꯝ ꯆꯥꯔꯤꯁꯦ ꯑꯩꯒꯤ ꯅꯍꯥꯟ ꯚꯤꯗꯤꯑꯣ ꯑꯃꯈꯛ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯑꯉꯥꯡꯒꯤ ꯑꯦꯛꯖꯥꯝ ꯃꯇꯝꯗ ꯃꯃꯥ ꯃꯄꯥꯅ ꯀꯔꯤ ꯇꯧꯐꯝ ꯊꯣꯛꯏ ꯊꯣꯛꯇꯦ ꯍꯥꯏꯕꯒꯤ ꯚꯤꯗꯤꯑꯣ ꯑꯗꯨ ꯚꯤꯗꯤꯑꯣꯗꯨ ꯑꯩꯗꯤ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯀꯛꯄꯨ ꯀꯛꯑꯕ ꯍꯥꯏꯅ ꯈꯜꯂꯤꯃꯤꯅꯦ ꯀꯅꯥꯝꯇꯅ ꯐꯪꯗ꯭ꯔꯥ ꯈꯪꯗꯦ ꯑꯩꯈꯣꯏ ꯈꯪꯅꯕ ꯃꯤ ꯑꯃꯠꯇꯒꯤ ꯀꯣꯃꯦꯟ ꯂꯥꯛꯇꯕ ꯑꯃꯅꯤ ꯈꯛꯇꯪ ꯍꯥꯏꯗꯤ ꯃꯣꯏꯒꯤ ꯚꯤꯗꯤꯑꯣ ꯂꯥꯛꯄꯗ ꯑꯩꯅ ꯀꯣꯃꯦꯟ ꯏꯔꯨꯕꯗꯣ ꯑꯗꯨ ꯃꯤꯗꯨꯅ ꯀꯣꯃꯦꯟ ꯏꯔꯛꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯈꯪꯅꯕ ꯃꯌꯥꯝꯗꯣ ꯑꯃꯠꯇ ꯏꯔꯛꯇꯕ ꯋꯥꯅꯤ ꯑꯃꯠꯇ ꯌꯥꯎꯔꯛꯇꯕ ꯋꯥꯅꯤ ꯀꯃꯥꯏꯅ ꯈꯪꯗꯦꯗ ꯑꯩꯅ ꯏꯆꯦ ꯈꯪꯗꯦꯗ ꯃꯤꯁꯤꯡꯁꯦ ꯑꯗꯨꯝ ꯑꯩꯗꯤ ꯄꯨꯔꯥ ꯉꯛꯏꯅꯤ ꯄꯨꯔꯥ ꯉꯛꯏꯃꯤ ꯄꯨꯡꯉꯛ ꯉꯛꯏꯃꯤ ꯑꯩ ꯇꯧꯔꯤꯗꯤ ꯒꯥꯡ ꯄꯥꯏꯔꯣꯌꯥ ꯃꯥꯖꯤ ꯕꯨꯂꯦ ꯍꯥꯏꯗꯣ ꯑꯗꯨꯅ ꯑꯩ ভাঙা তরি লইয়া হামাঝি ভাঙা তরি লইয়া হামাঝি কি যে করলাম নিরক্ষর মানুষগুলো চোখ বাঁধাইছি দারুনিয়া চাষ করেছি সারা জীবন শুধু ভরেছি কতই জীবন হারাইছি নিরক্ষর মানুষগুলো চোখ বাঁধাইছি বাংলাদেশে হইতো করে 이제 짝 통통나 LB dauga nungai sum tawni nanga iga wari sai me sum tawni si tawni
ꯀꯥꯏꯗꯩꯅꯣꯍꯦ ꯑꯗꯨꯒꯤ ꯇꯪꯈꯥꯏ ꯐꯥꯎ ꯇꯪꯈꯥꯏꯅꯤ ꯅꯍꯥꯟ ꯑꯣꯏꯒꯤꯗꯣ ꯇꯪꯈꯥꯏ ꯁꯨꯗꯤ ꯇꯧꯕꯅꯦꯕ ꯃꯣꯏ ꯅꯨꯡꯇꯤꯒꯤ ꯑꯦꯜꯕꯤ ꯊꯥꯕ ꯄꯨꯡ ꯑꯃꯃꯝ ꯃꯤ 10 10 10 ꯇꯧꯗꯧ ꯃꯣꯏꯗꯨꯗꯤ ꯃꯌꯥꯝ ꯍꯦꯜꯂꯝꯒꯅꯤ ꯑꯩꯗꯤ ꯊꯣꯛꯅꯦ ꯑꯩꯒꯤ ꯑꯦꯜꯕꯤꯁꯤꯗꯤ ꯑꯩꯒꯤ ꯊꯣꯛꯅꯦ ꯑꯩꯒꯤ ꯑꯦꯜꯕꯤꯁꯤꯗꯤ ꯄꯤꯠ ꯁꯨꯝ ꯇꯧꯔꯤꯕ ꯑꯩꯗꯣ ꯑꯗꯣ ꯂꯥꯛꯄꯤꯕ꯭ꯔꯣꯁꯦ ꯑꯩꯁꯨ ꯀꯅꯥꯝ ꯆꯠꯂꯔꯣꯏ ꯂꯥꯛꯄꯤꯗ꯭ꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯀꯩꯗꯧꯔꯦ ꯁꯤꯒꯤ ꯑꯦꯜꯕꯤꯗ ꯒꯨꯂꯤ ꯌꯥꯝ ꯂꯥꯛꯏꯗꯨꯗꯤ ꯒꯨꯂꯤꯕꯨꯗꯤ ꯂꯥꯛꯏꯅꯦ ꯁꯨꯝ ꯋꯥꯔꯤꯕ ꯑꯩꯈꯣꯏ ꯈꯪꯅꯕ ꯃꯁꯦꯟꯗꯣ ꯑꯗꯣ ꯑꯩꯅ ꯌꯥꯝ ꯀꯥꯟꯅꯕ ꯄꯥꯝꯕꯒꯤ ꯋꯥꯔꯤ ꯅꯠꯇꯦ ꯃꯣꯏ ꯂꯥꯛꯑꯒ ꯑꯩ ꯀꯥꯟꯅꯅꯤ ꯑꯗꯨꯗꯒꯤ ꯑꯩꯒꯤ ꯗꯣꯂꯔ ꯀꯥꯅꯤ ꯋꯥꯁꯇꯔ ꯀꯥꯅꯤ ꯑꯗꯨꯒꯤ ꯀꯩꯁꯨꯝꯒꯤ ꯅꯠꯇꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯁꯨꯝ ꯂꯥꯛꯑꯒ ꯆꯪꯉꯝꯃꯒ ꯋꯥꯍꯩ ꯑꯃ ꯏꯔꯝꯃ ꯆꯠꯈ꯭ꯔꯁꯨ ꯂꯥꯏꯛ ꯑꯝꯇꯪ ꯅꯝꯕꯤꯔꯒ ꯁꯨꯝ ꯋꯥꯔꯤꯕ ꯑꯣꯏꯕ ꯑꯗꯨꯗꯤ ꯑꯩꯕꯨ ꯃꯣꯏꯅ ꯅꯨꯡꯁꯤꯔꯤ ꯍꯥꯏꯕꯁꯤꯃꯗꯤ ꯑꯩꯅ ꯈꯪꯕ ꯉꯝꯃꯤꯗꯅ ꯅꯣꯡꯃ ꯅꯤꯅꯤꯃ ꯈꯪꯍꯧꯗ꯭ꯔꯦ ꯇꯥꯍꯧꯗ꯭ꯔꯦ ꯁꯣꯏꯗꯣꯛꯈ꯭ꯔꯦ ꯋꯥꯔꯦꯝꯕꯅꯤ ꯅꯨꯡꯇꯤꯒꯤ ꯊꯥꯔꯁꯨ ꯅꯣꯡꯃꯗ 7ꯂꯛꯀ ꯊꯥ ꯌꯦꯡꯉꯤꯀꯣ ꯑꯩꯁꯦ ꯆꯦꯛ ꯇꯧꯒꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯌꯦꯡꯉꯦꯅ ꯑꯗꯨꯐꯥꯎꯗ ꯂꯥꯛꯄꯤꯗꯦꯕ ꯑꯗꯣ ꯃꯤ ꯄꯨꯝꯅꯃꯛꯅ ꯅꯨꯡꯇꯤꯒꯤ ꯌꯥꯎꯅꯦꯕꯨꯗꯤ ꯂꯩꯇꯦꯀꯣ ꯅꯪꯁꯨ ꯈꯪꯍꯧꯗꯕ ꯃꯌꯥꯝ ꯌꯥꯎꯔꯝꯒꯅꯤ ꯃꯇꯥꯡ ꯆꯥꯗꯕ ꯃꯌꯥꯝ ꯌꯥꯎꯔꯝꯒꯅꯤ ꯑꯗꯨꯒꯤ ꯀꯩꯁꯨ ꯅꯠꯇꯦꯕ ꯑꯩꯈꯣꯏꯗꯤ ꯑꯗꯨꯃꯥꯏꯅ ꯅꯨꯡꯇꯤꯒꯤ ꯊꯥꯖꯕ ꯃꯤꯁꯨ ꯅꯠꯇꯦ ꯑꯩ ꯊꯥꯔꯤꯗꯨꯗꯤ ꯃꯤꯅꯤꯠ 5 ꯈꯛ ꯄꯣꯠ ꯇꯧꯕ ꯋꯥꯅꯦꯕ ꯁꯨꯝ ꯏꯃꯣꯟ ꯃꯤ ꯐꯥꯎ ꯂꯩꯁꯦ ꯑꯦꯜꯕꯤꯗ ꯃꯤ ꯑꯃꯇꯪ ꯐꯥꯎ ꯂꯥꯛꯇꯗꯅ ꯑꯩꯅ ꯆꯠꯂ ꯋꯥꯆꯦꯞꯇ ꯃꯥꯏ ꯑꯦꯜꯕꯤꯗꯣ ꯁꯤꯌꯥꯔ ꯇꯧꯕꯤꯔꯒ ꯃꯤ ꯀꯧꯕꯤꯕ ꯑꯗꯨ ꯐꯥꯎꯗ ꯌꯥꯎꯈ꯭ꯔꯕꯅꯤ ꯈꯪꯕ꯭ꯔꯥ ꯑꯗꯣ ꯍꯧꯖꯤꯛ ꯑꯗꯨꯒꯤ ꯃꯤꯁꯤꯡꯗꯨ ꯑꯗꯨ ꯄꯨꯅꯣ ꯈꯕꯔ ꯅꯥꯁꯦꯁ ꯑꯗꯨꯒꯗꯤ ꯑꯩꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯌꯥꯎꯗꯖꯥꯠꯂ ꯀꯛꯈ꯭ꯔꯖꯥꯠꯂ ꯍꯥꯏꯅ ꯈꯜꯂꯤꯁꯦ ꯍꯦꯛ ꯍꯣꯏꯅꯦ ꯏꯆꯦ ꯀꯅꯦꯛ ꯂꯩꯅꯕꯗꯣ ꯃꯌꯥꯝ ꯎꯅꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯤ ꯑꯗꯨꯅꯤ ꯀꯩꯅꯣ ꯈꯪꯗꯦ ꯃꯣꯏꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯣꯏꯒꯤ ꯊꯥꯕꯗꯣ ꯅꯣꯡꯃ ꯅꯤꯅꯤ ꯈꯛ ꯌꯥꯎꯍꯧꯗꯕꯅꯦ ꯑꯗꯨꯝ ꯂꯥꯛꯇ꯭ꯔꯦ ꯃꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯍꯥꯏꯗꯣ ꯂꯩꯔꯣꯏ ꯍꯥꯏꯕ ꯂꯩꯕ꯭ꯔꯥꯅꯦ ꯅꯪ ꯉꯁꯤ ꯌꯥꯎꯔꯝꯃꯤ ꯍꯌꯦꯡ ꯅꯪꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕ ꯌꯥꯏ ꯍꯧꯖꯤꯛꯁꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕ ꯌꯥꯏ ꯑꯗꯨ ꯍꯥꯏꯔꯦ ꯍꯥꯏꯅ ꯑꯩꯅ ꯅꯪꯉꯣꯟꯗ ꯊꯣꯛꯑꯗ꯭ꯔꯣ ꯅꯪꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯉꯔꯣꯏꯗ꯭ꯔꯣ ꯅꯪꯅ ꯂꯥꯏꯛ ꯊꯥꯕꯗꯁꯨ ꯉꯥꯏ ꯑꯩꯒꯤ ꯁꯦꯞ ꯆꯥꯍꯧꯗꯕ ꯅꯨꯃꯤꯠ ꯌꯥꯎꯕ ꯃꯌꯥꯝ ꯌꯥꯎꯏ ꯈꯪꯍꯧꯗꯕ ꯌꯥꯎꯏ ꯂꯣꯏꯔꯒ ꯎꯕ ꯌꯥꯎꯏ ꯁꯦꯞ ꯆꯥꯔꯨꯕ ꯅꯨꯃꯤꯠꯇꯨꯗꯤ ꯑꯗꯨꯝ ꯌꯥꯎꯔꯛꯏꯗꯨꯅꯦꯕ ꯍꯣꯏꯅꯦ ꯏꯆꯦ ꯆꯨꯝꯃꯤ ꯃꯇꯝ ꯐꯪꯗ꯭ꯔꯗꯤ ꯎꯄꯥꯏ ꯅꯥꯏ ꯑꯗꯨꯅꯦꯕ ꯑꯗꯣ ꯅꯪꯁꯨ ꯈꯜꯂꯒ ꯌꯦꯡꯉꯣ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯁꯤꯗ ꯅꯪꯒ ꯉꯥꯡꯅꯩꯁꯦ ꯄꯨꯡ ꯑꯃ ꯐꯥꯔꯦ ꯑꯗꯣ ꯀꯅꯥꯝꯇꯅ ꯎꯔꯝꯃꯣꯏꯗ꯭ꯔꯣ ꯀꯅꯥꯝꯇ ꯈꯪꯉꯝꯃꯣꯏꯗ꯭ꯔꯣ ꯈꯪꯅ ꯂꯣꯏ ꯊꯩꯗꯣꯛꯇꯣꯏꯅꯦꯕ
그래 아재 당신은 짜이시니까 덤자루가 뭔가 아이 먹는 타락게 스킨shot도 타락게 아이지부 쿠키 동아이네 아이는 라이브 타라가 미디 엔드 락비데 미타트 이는 어떤 이 항상 라이브 때가 미기 자오라가 아이부터 막 하려고 해 컨절에 신주 소리 thấy đi ngoài nó cả mà nó chắc không mà nó sẽ đi phượt qua cái rồi đi ôi đấy ấy tàu bữa đó bữa đó ấy sang tàu tàu thấy đi ngoài nó cả mà tên bằng được bị cái video tàu đôi rồi à chị 이것이 또 러싱엄 따오게 한다지. 난 그럼 저럴 거 노네. 아직 좀 못할라니. 아두가 아시 캐락 좀 탈레게. 좀 탈레게 한 오만이 망아라. 좀 탈레게 진게 봐. 이제 그림 칸칸데 이사시다 칸바나 파레다 하지. 말렘시 아두나두 뭐이디 뭐 머신 하네라가 레이브라 칸데 마이도 이거 띠기로 저비가 떠는 거 미지도고 아이나 라이브 타고다 ngasi 바우 디에 와리시디 시 오자 와리네 그모 디에 가이버시 오자 와리네 찾아다봐 찾아다봐 미디부디 가래네마 나이 누나 와리마네마 그래서 마양기 라이브다 파기 파나이 떠우더나 미틸나 봐 누마이나 바이나 혼나 비도나 아 떠우기도 ấy hồi trước chúng ta bây giờ chăm rằng cái mực lạc này ấy comment đi là subscribe đến kênh nữa it's not people đâu em nói cái gì nó ăn gì năng đi xin chú đúng không 어디서 cái gì nó